Isan ama aigi puri thinbala I isan ga imagana ibungu aikhoigi awabada mateng ama pangbadai nasan hauzik net pass tawre hairai aina kari karamba mateng pangkhibagino ai kawkhre adubu awaba maraksida wakanse khara chawthoksei haina arambai tengon gi lusing puren oriba karungan khuman gi maikeidagi phongdurakli State Taraka Nithoida Bomb Pokhaihangani Kihanlamba Nupi Phare Hairi Israel amasung Iran gi marakta ceasefire chanare haina Donald Trump lauthokibaga Israel na Iran da airstrike chathakre Manipur gi BJP gi lusingba amasung MLA sing Home Minister na haibong manung gi tin oina ubirabra haina MLA location na phongdokre More gi commando da landaba thangmilian phajinkre nakalama romdana thangmilian phakibagi Kuki nupi sing thingang phai gi Sanden district ta Police Commando sing de irang sagat phokre Home Minister na maitai gi CSO sing ga June 18 ta mifam pangthokna ba khangalakle Kangpokpi da NIA amadi CBI na Kuki zo phurup ki miyoi khara phabagi mayokta rally chatkre Landslide tawbada loina kinthakre Kuki sing gi lambi tatkibadagi awaba mayokna re hairi more Barat Turenda nupa ama senthakre hairi Mizoram da sangjapam lauduna leiriba Myanmar masali singuntra kanithoi biometric data lauraga register tawnaba thaurang lokhakadauri Miyoi taragani pan COVID positive nauna oire punna positive case samaga marfu mapan sure Myanmar da Changkhibadagi moredagi Kuki masa hasingpau mate san oppu lechin mate more hangkisoi bank saliba sahi asigi haukiba tang kunga mathoida Myanmarda Changkhibadagi Hanlaktre siramlani hairi IDP sing mayumda hanjindriba phawba irang loisile habi yaroi bimon